Manipuri Wari Pambi Channelna tabiriba pumnamakku amuk hana taram noksari ngasisu mayamgi ngaihak pothananabgidamak anauba wari masa ama uduna laksari wari masa ase Friends ki father of short stories aina su khangnaba writer Guy D. Maupassant hariba writer sine iba wari masa tamthiba nupi hariba wari masa sini Manipurida handokpiba Kuladajja Poncham Haujik mayamgi ngaihak pothanabgidamak uduna laksariba wari masa ase khudol tamjari Aihak Birelonda laktaba sahi tara manga sujilakle handak aina mafam asida laklibase naken thada satan basat nanabgidamak aduga aigi marup sarbelga unanabgidamak tani Prussian singna pungtum tumna manghaluraba magi yummado amuk inauna sagalamle lamdamase aina yamna nungsijai Malemgi fajakraba mafam kayamuk laibagi manungda lamdamasisu amani asigumba lamdamase pamloidaba mi kanasu lairoi khungangi lamdambu nungsijaba aikoigi pukningna khakkauba laite yeningthagi fajaba hailai uwa pukri fajakraba singmaising makoiga yawonaduna haurakhiba nungairaba punsigi tangkaksing ningsingli uwa singi marakta chen chongduna sanarakpa turel mapanda ngahau satpa haipal laipal sing yengbada pungning nungon khiba yening thagi ayukta laisabi singna lambida kangbu satpa makoina setpa padrit paba hajaraba pizol pumna makase kauba laite matam mana lapna pukrabasu Birelongi mafam khudingmakta hauriba uwasing ipuba singligi utongna haksangi mafam kayada senbagum seliba Birelongi khongbal luklang amadi torel pumnamak ase aina yamna nungsijai aikoina khongbal luklang pumduna nga phakhiba nga prumtan khiba maduda kayada nungaijakhiba aikoina nungtigi chattuna irujakhiba mafam sing khonglam mayagi mongsong lakta usek singna aikoi lakpada prang paithokna rakhiba kayado aina kauba laite hui ani khak puduna aihak chathoklamni sarvelgi ingkolado lursan pambitana pumthan thalami asum leptana chatpadagi saudars umangi matai oirapna leiba ningkhairaba khangpok amagi manak yausila I aina yum masa se ukibado lisiumaga chanipan kumpuma pandani matamadu da yum mase yamna lunan ba hajaraba yum ama oirambani mari satpa pambi kayana yum masigi akoibada laitengoina haurami jengol amasu ingkolgi mataida lairami asiba yum amagi saktam ubada waroidaba kanabu laigadage yum adugi saru polang natana karisu lairamdre akibagi saklon puramle narak mongsong lakta lepa bhut pret kum ure aining singli aina nong lambi satpada waraduna aigi marup sarbel ga loinana yum adu da sanglaga potharui yum adu da lairamba nupi aduna aingonda yu glass ama pirakhi yum adu da lairiba imung manungi wari pumba sarbelna aingonda liduna tahankhi yum adugi yumburendo chak thongbagi sinphamda thabak tawba amani friends ki sifai singna mahaku hatkhibani masanupado mahakna khangi marep wangbani sanak khonaba yamna pamjabani imung adugi mioi laikai gi mi singna service kawi service saibase masagi asengba mingla natraga laikai na thonbiba jala aina sarbelda hangki sarbelna wari pumba liduna aingonda tahankhi lal chongna khiba matamni masanupado matamadu da sahi 19 sure mamabu yum aduda mathanta thamlamlaga mahak lal changki
Laikai miyamna mama hanubidugidamakta thoina wabirude maramdi mama ado paisa yamna paibi nupini paisa paibadunabu mahak yum asida naitom hingba ngamlamlibani makoigi yum ase umangi manak amada lay khungi yum ataidagidi khara tamna lay yumdong pok oina aduna nupi ase khungi yumsingdagi tamna lapna umangi mayada naitom punsi leli mangonda kiba laite maramdi mahak nupadawna tawi kantha kareng nai aduga masa paraga marep wangba mini mapunsida nokpa haibado ikhang khangdawadauna tawi aduna kana amatana mangonda phagi taude khungangi nupisingdi kaya toina su nokande nupasingnabu khara nokalli nupisingdi yumgi kuknomda nattana mapan thonggi oiba thabak kaya sudunata laiganbana nokpagi thabakse kaya heitraba zatni ningtham thagi matamda unna pungkup kupsin khraba mahaki yum aduda mother service mathanta lai chayol amagi manungda nong makhaktamak mahakna hunda sanga ensang napi amadi chengchak wananabagidamak lai mahaki yum mayada kaisal singna khongbagi makhol toina tai aduna mahakna sathokpada marengbanda nongmai ama yali masanupagi nongmai ni nongmai do kolhing ika kare nongmai adugi bat adusu sizana manbadagi kunang sare yengbada mahak tamthibi nupi ama mali iwang ladana namsu polap tawi unmarakta makhong launa thangduna satli mana yaliba nongmai aduga makokta yetliba amuba kokyet aduga onthokna busanari makokta okkhara haubado kokyetuna kum khomjin khibadagi amatabu ukhidre nongma Russian sipai khara hul aduda thunglai khungi misingna makoibu sangjafam piduna thammi mother service ti chaba thakpa watabi ama oirubana magi yumda sipai maribu thammi sipai singado masa mau phai chung phiral chai kusu pali aduga wangang sangang phajai makoina yum aduda sangjafam lauduna laibada ahal oirabi nupi adugi mateng yamna pangi makoigi sananaba chak ising hanubi aduna thonglingayda makoina guhada satuna tiju pijam tawi makoigi mathaudi mother service ki imung ado lu nalhanba wai sitokpa wai taiba sumang thelong taru thamba singkhaiba insang napi semba asina singbani mother service na koksaba masa mari laibagumna taurami hanubi adugi mateng pangba yaba imungi thabak makhai sipai nupa mari aduna taurami adubu apokpa masagadi kamdauna managani mother service na khanduna talai mahangna poksaba masanupa marep wangbado naton tumlaga kolap taba mahaki wawkhangnaba mamit amadi naton sumangi koi sakhumgi lairang adugi akoibada numit khudingi nupa mari ado mother service ka phaminai mahakna makoida hangi nakoi khangbra friends ki sifai kangbu ado kunmathoi suba khongmi lanmi kangbu ado aigi sanupa ado maduda yaukhibani makoina khumlakhi aikoi khangde madugi maramda sukhang khangde mother service ki mathoi nungai tabado koknanaba makhoi marina tauba yaba taurami yeknabagi lanmi oirabasu motherna makhoi mari ado nungsirami makoidi karisu khangjaba nate mathak thongbana tau haiba thabakudang taujaba mioi singni makoi masagi oiba sakti amata laijaba nate mathak thongbagi yathang tabu injabani lal changu sangani mi hatlu hatkani kamdauna German amadi France yeknaba oirakhibano khanghaude tha tarukki manungda angakpa phangna yengthinarakhi mother service ki yumda German mari laibaduda kairoi laikai gi mi singna hainai German mari asina mother service ki yumda kaya da nungaina quarter da laibagum ingna sikna lairiba nongma ayuk amadani hanubi ado yum aduda mathanta lairingaida nupa amakhak
ꯊꯣꯡꯒꯥꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯎꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯍꯥꯛ ꯆꯤꯊꯤ ꯄꯨꯕ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯊꯤ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯑꯅꯣꯞ ꯎꯞꯁꯤꯜꯂꯒ ꯃꯥꯗꯔ ꯁꯦꯚꯤꯁꯅ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯃꯦꯗꯥꯝ ꯁꯦꯚꯤꯁ, ꯑꯋꯥꯕ ꯄꯥꯎ ꯑꯁꯦ ꯅꯉꯣꯟꯗ ꯈꯪꯍꯟꯖꯈꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯚꯤꯛꯇꯔ ꯑꯗꯣ ꯇꯣꯞꯀꯤ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯤꯔꯦ꯫ ꯃꯍꯥꯛꯀ ꯑꯩꯒ ꯂꯣꯏꯅꯗꯨꯅꯇ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯏꯃꯥꯗ ꯄꯥꯎ ꯄꯤꯕꯤꯌꯨ꯫ ꯃꯥꯒꯤ ꯐꯨꯔꯈꯥꯎꯗ ꯒꯥꯔꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯑꯩꯅ ꯊꯝꯖꯤꯜꯂꯤ꯫ ꯂꯥꯜ ꯂꯣꯏꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯗꯣ ꯏꯃꯥꯗ ꯁꯤꯟꯅꯕ ꯂꯥꯛꯀꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯀꯦꯁꯤꯌꯔ ꯔꯤꯕꯣꯠ, 12 ꯁꯨꯕ ꯏꯟꯐꯦꯟꯇ꯭ꯔꯤꯒꯤ ꯂꯥꯟꯃꯤ꯫ ꯆꯤꯊꯤ ꯑꯗꯣ ꯆꯌꯣꯜ 3ꯒꯤ ꯃꯃꯥꯡꯗ ꯏꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯞꯇꯦ꯫ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯁꯨꯃꯛ ꯂꯩ꯫ ꯃꯥꯏꯊꯣꯡꯗꯣ ꯆꯪꯉꯛꯅꯕ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯑꯋꯥꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯐꯥꯎꯗꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯚꯤꯛꯇꯔ ꯁꯤꯔꯕ, ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕ꯫ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯤꯂꯨ ꯑꯗꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ꯫ ꯊꯃꯣꯏ ꯑꯗꯨꯗ ꯑꯋꯥꯕꯒꯤ ꯏꯊꯛ ꯏꯄꯣꯝꯅ ꯀꯟꯅ ꯀꯟꯅ ꯌꯩꯁꯤꯜꯂꯛꯂꯦ꯫ ꯋꯥꯈꯜ ꯀꯌꯥ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯑꯋꯥ ꯆꯩꯅꯥꯇꯅ ꯌꯣꯝꯂꯕ ꯑꯃꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯍꯥꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ꯫ ꯅꯨꯡꯁꯤꯅ ꯃꯔꯥꯏꯕꯛꯇꯁꯨ ꯄꯤꯕꯗꯣ ꯐꯪꯂꯔꯣꯏ꯫ ꯃꯄꯥꯁꯨ ꯖꯦꯟꯗꯥꯝꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯄ꯭ꯔꯨꯁꯤꯌꯥꯟꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯒꯗꯕ ꯐꯤꯕꯝ ꯑꯗꯣ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯃꯀꯣꯛꯇꯣ ꯂꯩꯃꯥꯏꯗ ꯇꯥꯕ, ꯃꯃꯤꯠꯅ ꯂꯥꯎꯊ꯭ꯔꯣꯛ ꯂꯥꯎꯅ ꯄꯥꯡꯗꯨꯅ ꯂꯩꯕ꯫ ꯃꯍꯥꯛꯅ ꯅꯍꯥꯟ ꯃꯈꯩ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯁꯛꯇꯝ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ? ꯃꯔꯥꯏꯕꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯗꯤ ꯀꯗꯥꯏ? ꯄ꯭ꯔꯨꯁꯤꯌꯥꯟ ꯁꯤꯐꯥꯏꯁꯤꯡ ꯑꯗꯣ ꯍꯟꯖꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯤꯊꯤ ꯑꯗꯣ ꯊꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯀꯞꯇꯕ ꯁꯥꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯣ ꯇꯩꯊꯣꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯟꯗꯨꯅ ꯃꯈꯣꯏꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯪꯂꯛꯏ꯫ ꯍꯨꯔꯥꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯐꯖꯔꯕ ꯊꯦꯕ ꯑꯃ ꯀꯣꯟꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯈꯣꯏꯅ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯨꯔꯛꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯍꯅꯨꯕꯤ ꯑꯗꯨꯗ ꯎꯠꯂꯤ꯫ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯍꯥꯃꯨ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯊꯦꯕꯗꯣ ꯍꯥꯠꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯁꯤꯐꯥꯏ ꯑꯃꯅ ꯊꯦꯕꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯀꯟꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯨꯛꯀꯤ ꯈꯨꯊꯤꯟꯗ ꯁꯤꯔꯕ ꯊꯦꯕꯗꯣ ꯃꯥꯗꯔꯅ ꯃꯎꯟ ꯈꯣꯛꯏ꯫ ꯁꯥꯗꯣ ꯁꯦꯝꯕꯗ ꯃꯈꯨꯠꯇꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯏ ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯄꯨꯡꯏꯪ ꯏꯪꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯏ ꯑꯗꯨꯁꯨ ꯐꯝꯖꯤꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯣ ꯎꯕꯗ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯅꯤꯛꯂꯛꯏ꯫ ꯃꯃꯤꯠꯇ ꯎꯔꯛꯏ ꯃꯇꯨꯞ 2 ꯊꯣꯛꯅ ꯀꯛꯊꯠꯄꯤꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯚꯤꯛꯇꯔꯒꯤ ꯐꯝꯖꯤꯜꯂꯕ ꯏ ꯑꯣꯏꯅ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯥꯗꯣ ꯃꯆꯥꯅꯨꯄꯥ ꯚꯤꯛꯇꯔ ꯑꯣꯏꯅ ꯎꯔꯛꯏ꯫ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯇꯦꯕꯜꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ꯫ ꯃꯥꯗꯔꯗꯤ ꯆꯥꯛꯇꯣ ꯍꯨꯛꯄ ꯌꯥꯔꯝꯗꯦ꯫ ꯄ꯭ꯔꯨꯁꯤꯌꯥꯟ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯥꯎꯅ ꯄꯨꯈꯝ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯥꯗꯔꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥ ꯉꯥꯡꯗꯦ, ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯑꯗꯨꯅ ꯃꯥꯗꯔꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯃꯈꯣꯏꯅ ꯈꯪꯕ ꯂꯩꯇꯦ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤ ꯅꯈꯣꯏꯒ ꯑꯩꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯒꯤ ꯃꯤꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯃꯃꯤꯡꯁꯤꯡ ꯑꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯆꯦ ꯑꯃꯗ ꯏꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯊꯨꯞꯆꯤꯜꯂꯒ ꯃꯍꯥꯛꯀꯤ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯥꯅ ꯍꯥꯞꯆꯤꯟꯈꯤꯕ ꯆꯤꯊꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯗꯔꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏ,
ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯒꯗꯕ ꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗꯒꯤ ꯆꯔꯨ ꯈꯔ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕꯗꯣ? ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯆꯉꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯨꯝꯕꯗ ꯏꯪꯗꯅꯕ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯌꯥꯅꯅꯕꯅꯤ ꯍꯥꯏꯅ ꯃꯥꯗꯔꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯗꯤ ꯃꯥꯗꯔꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯥꯗꯔꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯔꯨꯁꯤꯡ ꯑꯗꯣ ꯐꯛꯂꯥꯡ ꯃꯔꯤꯒꯤ ꯑꯀꯣꯏꯕꯗ ꯄꯩꯁꯤꯜꯂꯝꯃꯤ꯫ ꯌꯨꯝꯊꯛꯇꯁꯨ ꯆꯔꯨ ꯃꯄꯨꯟ ꯃꯄꯨꯟ ꯂꯪꯈꯠꯇꯨꯅ ꯆꯔꯨ ꯃꯄꯨꯟꯒꯤ ꯂꯩꯔꯣꯜ ꯑꯃꯅ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯂꯨꯝꯅ ꯇꯨꯝꯕ ꯌꯥꯔꯅꯤ ꯈꯟꯅꯔꯝꯃꯤ꯫ ꯃꯥꯗꯔ ꯁꯦꯕꯤꯁ ꯅꯨꯃꯤꯗꯥꯡꯗꯁꯨ ꯆꯥꯛ ꯆꯥꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃꯗꯤ ꯃꯥꯗꯔꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯗꯔꯅ ꯍꯥꯏ, ꯏꯪꯃꯟꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯦ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯩ ꯍꯧꯒꯠꯂꯒ ꯇꯤꯛꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯖꯔꯃꯟ ꯁꯤꯐꯥꯏ ꯃꯔꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯄꯨꯅꯥ ꯄꯥꯟꯁꯤꯜꯂꯝꯂꯒ ꯍꯅꯨꯕꯤ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯆꯔꯨ ꯈꯔꯒ ꯂꯧꯁꯤꯜꯂꯨꯅꯅꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯆꯔꯨꯁꯤꯡ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯌꯥꯝꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯀꯟꯅ ꯇꯨꯝꯊꯈꯤꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯥꯗꯔꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯂꯣꯏꯔꯗꯨꯅ ꯆꯔꯨ ꯃꯄꯨꯜ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯩ ꯆꯨꯔꯝꯃꯤ꯫ ꯃꯩ ꯆꯥꯛꯂꯕ ꯆꯔꯨ ꯅꯝꯄꯨꯠ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯃꯩ ꯆꯨꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯑꯔꯥꯞꯄꯗꯒꯤ ꯂꯦꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯌꯨꯝ ꯑꯗꯣ ꯃꯩ ꯉ꯭ꯔꯪ ꯉ꯭ꯔꯪ ꯆꯥꯛꯈꯠꯂꯛꯇꯨꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯥꯛꯂꯕ ꯑꯆꯧꯕ ꯃꯩꯐꯨ ꯑꯃ ꯑꯣꯜꯂꯛꯏ꯫ ꯃꯩ ꯑꯗꯣ ꯑꯀꯤꯕ ꯐꯪꯅ ꯂꯥꯎ ꯈꯣꯡꯂꯛꯏ꯫ ꯃꯩꯒꯤ ꯃꯩꯉꯥꯜꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯤ꯫ ꯎꯟꯅ ꯀꯨꯞꯂꯝꯕ ꯂꯩꯃꯥꯏ ꯑꯗꯣ ꯑꯆꯧꯕ ꯃꯩꯐꯝ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯍꯧꯕ ꯁꯤꯐꯥꯏꯁꯤꯡ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯅꯤꯡꯈꯥꯏꯔꯛꯏ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯤꯠꯆꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅ ꯊꯣꯡ ꯑꯗꯨꯗ ꯍꯨꯝꯖꯤꯟꯈꯤ꯫ ꯃꯩ ꯑꯗꯣ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝꯊꯛ ꯑꯗꯣ ꯑꯆꯧꯕ ꯃꯩꯕꯨꯜ ꯑꯣꯟꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯍꯝꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯩꯔꯤꯅ ꯂꯥꯎ ꯈꯣꯡꯕ ꯅꯠꯇꯅ ꯐꯛꯂꯥꯡꯁꯤꯡ ꯀꯤꯟꯊꯔꯛꯄ, ꯌꯨꯝꯕꯤꯁꯤꯡ ꯇꯨꯊꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯇꯅ ꯍꯟꯈ꯭ꯔꯦ꯫ ꯃꯩꯔꯤ ꯑꯃꯗꯤ ꯃꯩꯈꯨꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯟꯒꯤ ꯐꯩꯖꯨꯞꯅ ꯊꯥꯅ ꯀꯨꯞꯂꯝꯕ ꯃꯥꯗꯔꯒꯤ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯕ ꯐꯩꯖꯨꯞ ꯁꯨꯞꯂꯗꯨꯅ ꯂꯩꯃꯥꯏꯗ ꯁꯥꯡꯗ꯭ꯔꯣꯡ ꯍꯤꯞꯂꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯔꯥꯞꯄꯗ ꯀꯥꯡꯁꯤ ꯑꯃ ꯈꯤꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯩꯔꯤꯅ ꯇꯨꯝꯍꯟꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯗꯔ ꯁꯦꯕꯤꯁ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯆꯦꯠꯅ ꯄꯥꯏꯔꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯅꯣꯡꯃꯩꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯔꯃꯟ ꯁꯤꯐꯥꯏ ꯑꯃ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯊꯦꯡꯅꯅꯅꯕ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯣ ꯆꯦꯠꯅ ꯄꯥꯏꯔꯤꯕꯅꯤ꯫ ꯃꯩꯔꯤ ꯑꯗꯣ ꯄꯨꯝꯇꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯃꯩꯅꯨꯡꯗꯒꯤ ꯀꯅꯥꯁꯨ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯂꯕꯗ ꯃꯥꯗꯔꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯣ ꯃꯩꯔꯛꯇꯨꯗ ꯂꯪꯁꯤꯟꯈꯤ꯫ ꯅꯣꯡꯃꯩ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯃꯔꯨ ꯑꯗꯣ ꯍꯧꯅ ꯄꯣꯈꯥꯏꯔꯛꯏ꯫ ꯈꯨꯟꯖꯥꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯗꯣ ꯂꯧꯃꯤꯁꯤꯡꯅꯤ, ꯄ꯭ꯔꯨꯁꯤꯌꯥꯟꯁꯤꯡꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯎꯈꯥ ꯑꯃꯗ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯐꯝꯂꯝꯃꯤ, ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ꯫ ꯐ꯭ꯔꯦꯟꯁ ꯃꯆꯥ ꯑꯃꯅ ꯉꯥꯡꯕꯗꯧꯅ ꯐ꯭ꯔꯦꯟꯁ ꯂꯣꯟ ꯉꯥꯡꯕ ꯖꯔꯃꯟ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯉꯣꯟꯗ ꯍꯪꯂꯛꯈꯤ, ꯅꯪꯒꯤ ꯌꯨꯝꯗ ꯊꯝꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯗꯤ? ꯑꯩꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯣ ꯃꯈꯣꯏꯅ ꯊꯥꯖꯗꯦ꯫ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯗꯣ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯉꯥꯎꯔꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯒꯗꯕꯒꯤ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯊꯔꯛꯂꯕꯗ ꯃꯥꯗꯔꯅ ꯋꯥꯔꯤ ꯑꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯧꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯃꯩꯋꯥꯏꯈ꯭ꯔꯕ ꯖꯔꯃꯟ ꯁꯤꯐꯥꯏ ꯃꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯈꯣꯜꯂꯥꯎ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯈꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ
ꯑꯃꯠꯇ ꯆꯤꯊꯗꯕ ꯃꯈꯩ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯕꯗ ꯃꯍꯥꯛꯅ ꯐꯨꯔꯤꯈꯥꯎꯗꯒꯤ ꯆꯦ ꯑꯅꯤꯈꯛ ꯄꯨꯊꯣꯔꯛꯈꯤ꯫ ꯆꯦ ꯑꯗꯨꯗ ꯏꯔꯤꯕꯁꯤꯡ ꯑꯗꯣ ꯄꯥꯊꯣꯛꯀꯗꯕꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯅꯣꯛꯇꯣ ꯎꯞꯁꯤꯜꯂꯝꯃꯤ꯫ ꯆꯦ ꯑꯃ ꯃꯈꯣꯏꯗ ꯎꯠꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏ, "ꯃꯁꯤꯅ ꯚꯤꯛꯇꯔ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯦꯔꯣꯜꯅꯤ"꯫ ꯑꯇꯣꯞꯄ ꯆꯦ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯎꯠꯂꯤ ꯑꯗꯨꯒ ꯍꯥꯏ, "ꯃꯁꯤꯅ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥꯅꯤ꯫ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯗ ꯁꯤꯕꯒꯤ ꯄꯥꯎ ꯄꯤꯕꯤꯈꯣ"꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯃꯍꯥꯛꯅ ꯆꯦ ꯑꯗꯨ ꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯗ ꯆꯤꯊꯤ ꯏꯈꯣ꯫ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯚꯤꯛꯇꯣꯔꯤꯌꯁ ꯁꯥꯏꯃꯟ꯫ ꯇꯝꯊꯤꯕꯤ ꯅꯨꯄꯤ ꯀꯥꯎꯒꯅꯨ"꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯛꯄꯁꯤꯡ ꯑꯗꯨꯗ ꯖꯔꯃꯟ ꯂꯣꯟꯗ ꯌꯥꯊꯪ ꯈꯔ ꯄꯤꯈꯤ꯫ ꯌꯥꯊꯪ ꯑꯗꯨ ꯐꯪꯕꯗꯒꯤ ꯃꯈꯣꯏꯅ ꯃꯥꯗꯔꯕꯨ ꯐꯥꯗꯨꯅ ꯌꯨꯝ ꯃꯩ ꯆꯥꯛꯂꯤꯕ ꯃꯩꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯒ ꯃꯩꯔꯛ ꯑꯗꯨꯗ ꯏꯟꯁꯤꯟꯈꯤ꯫ ꯃꯩꯐꯝ ꯑꯗꯨꯗꯒꯤ ꯒꯖ 10ꯃꯨꯛ ꯂꯥꯞꯅ ꯃꯈꯣꯏ ꯃꯤ 12 ꯄꯔꯦꯡ ꯑꯃꯠꯇꯗ ꯂꯦꯞꯇꯨꯅ ꯃꯥꯗꯔ ꯁꯦꯚꯤꯁꯄꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯗꯔꯗꯣ ꯂꯥꯎꯕ ꯈꯣꯡꯕ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯦ꯫ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯗꯅ ꯃꯈꯣꯏꯅ ꯇꯧꯔꯛꯀꯗꯕ ꯊꯕꯛꯇꯣ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯌꯥꯊꯪ ꯑꯃ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩꯁꯤꯡ ꯃꯊꯪ ꯃꯊꯪ ꯀꯥꯞꯊꯣꯔꯛꯄ ꯏꯀꯣꯟ ꯀꯣꯟꯕꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯄꯥꯟꯈꯤꯕ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯄ꯭ꯔꯨꯁꯤꯌꯥꯟ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯨꯏ꯫ ꯃꯁꯥꯗꯣ ꯃꯇꯠ ꯃꯇꯠ ꯇꯠꯂꯦ꯫ ꯏꯇꯅ ꯂꯨꯞꯂꯕ ꯆꯤꯊꯤ ꯑꯃꯈꯛ ꯃꯈꯨꯠꯅ ꯑꯁꯨꯃꯛ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯂꯤꯔꯛꯂꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯁꯔꯚꯦꯜꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯔꯃꯟꯁꯤꯡꯅ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯨ ꯂꯣꯏꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯂꯦ꯫ ꯑꯩꯅ ꯈꯟꯈꯤ, ꯃꯥꯗꯔꯒꯤ ꯌꯨꯝ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯗꯨꯒ ꯃꯁꯥꯒꯤ ꯌꯨꯝꯃꯛꯇꯗ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯥꯗꯔ ꯁꯦꯚꯤꯁꯀꯤ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯅꯥ ꯐꯕꯒꯤ ꯊꯕꯛꯇꯨꯒꯤ ꯃꯔꯝꯗ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯑꯩꯅ ꯈꯨꯟꯒꯠꯂꯤ ꯅꯨꯡ ꯃꯆꯥ ꯑꯃꯈꯛ, ꯃꯩꯔꯤ ꯃꯩꯁꯥꯅ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯈ꯭ꯔꯕ ꯅꯨꯡ ꯃꯆꯥ ꯑꯃꯅꯤ꯫